Kwa semna semna dukandarna makha tana hanglai makhoi kadaida chatliba Delhi Mumbai koiraga aduga Bangalore da leiba machanupa anigi manaktasu sanglamgani hai wasi haina nisharna aingonda yenglakpada hana ukhi khangkhibagi mawong ama ulakpadagi ai ikaiduna dukalomda sat onsilami adubu mafamduda ngahak fawba panthaduna leiba ngamlaktabadagi ai thabaki furit khawda amuk yeng ning pocketa khutna amuk ma tawduna paisa kaurambagi mawong ama ulamlaga thuna thoktuna lakhi nang Manipur wangmada chatkhre tabada ai thamoy yamna sokhi aishu nangna chatkhiba mafamduda thuna chatningki karigumba uchekumna paiba yaramlabadi khudakta sakhap toiraklamgadabani ai ahing tumba yakhide aisu Delhi chachira khanbada isasi chaning chamang lalammi chaning bana thamoisi fuk lammi nongan ba ngai ngamkhide nang thengnadrabasu nangna chatpa mafam adutadi chatlage haina lepki mathang numitki ayuk pung 13 gi flight Delhi gi damak ai Imphal airport thadokhi Delhi airport yauraba matungda karamba mafamda hana chatsige khanna aigi bag masadu lengbalda yalaga thorakhi aigi thamoina lumna laurakpa mafam amada hekta chatlage haina lepki historical place ama oiriba Delhi gi Jama Masjidta ai hana chatkhi laibak phabadagi karigumba mafamduda nangbu uragadi aina tawgadabasi karino khanki nakhoi ima babaga chatminaringaida aina wa haiba yagadawbasu natte natungda koin innabasu bebhar ama thokte ai khangi tawbatabu aina pamkhibadi prithibigi mafam amada hekta nangbu uba phangbaduni nangna aibu masak ikhang khangdabadi natedana laptaknana orabasu nangna ai lakpa uba phangkhrabadi nangbu nushibagi khongul lirakli haibasi nangna khangkhibada aigidi nangbu nushibagi lambida khongkap ama thangjingadawribani Delhi Jama Masjid yauraba matungda mafamdu yengba lakliba mioisingi marakta nang yaurakpara haina koyeng yengba hokhi Masjid ki compound thuna yengkhibada nangbu uba phangkhide adubu lepan leitana thak naiba sirida kakhatliba mioisingi marakta nahak yaurakpara yengba lepkhide nang yengbada lakliba misingi marakta sakta chuda fize chakseta khetnaba mi kaya uba phangki maru oina European singi fize si masjid ka khara chanaba watli makhoigi nupa nupi singsi ayambana khongrau akakpa setli madu masjid ki sebari amana lungi amamam piduna makhoina setliba khongrau adugi mathakta sethanki makhoi masjid ki compound manungda chatuna structure singdu yenglaga photo laurami nakal amadana masjid manungda nupa amasung nupi nama sonba urami madu numit chai tharakpa asar namaz ki matungni imamna luchingduna miyam apunba nama sonkraba matungdadi masjid yengba lakpa muslim singi marakta namaz matam nanthok haningdaba nupa nupi singdi mamangda leiba pukhri dagi wazu tauraga masjid ki manungda changduna namaz sonai aina nangonda hainingbadi aikhoi Manipur dadi nupi singna masjid manungda changduna namaz sonade madu yade haibagi sondabasu natte aduga yai haina sonabasu taude chatnabi ama oina sonakhidabani masi Manipur khaktada natte prithibigi muslim taba mafam kayada masigi chatnabi adum lei tawbatabu muslim nupi amana masjid manungda changduna namaz sonbasi gunadi natte masidi Prophet Muhammad laikhidraba matungda ani suba khalifa oikiba Hazrat Umarna tungda lakadaba nupi singi fibam yenglaga makoigidi yumda namaz sonbana hena fai taklambadagini hauzik fauba chatnaduna lakhibani amaromda hangatna yengluragadi
ꯄ꯭ꯔꯣꯐꯦꯠ ꯏꯝꯔꯥꯟꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯖꯤꯗ ꯑꯛꯁꯥꯗ ꯃꯄꯨꯕꯨ ꯅꯤꯡꯍꯧꯅꯕ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯤꯕꯤꯅꯕ ꯑꯜꯂꯥꯍꯗ ꯅꯤꯖꯕꯗ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯤꯔꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯖꯤꯗ ꯑꯛꯁꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯤꯌꯥꯝꯅ ꯉꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄ꯭ꯔꯣꯐꯦꯠ ꯏꯁꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯔꯤꯌꯝꯕꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯄ ꯎꯔꯛꯃꯟꯗꯕꯗꯒꯤ ꯃꯐꯝ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯗꯦꯜꯂꯤ ꯖꯃꯥ ꯃꯁꯖꯤꯗꯀꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯂꯥꯜ ꯀꯤꯂꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯅꯪ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕꯗ ꯃꯃꯩꯗ ꯑꯩꯒꯤ ꯃꯤꯠꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯛꯂꯝꯃꯤ꯫ ꯏꯁꯥ ꯑꯁꯤꯁꯨ ꯇꯨꯝꯊꯔꯛꯂꯝꯃꯤ꯫ ꯄꯥꯡꯒꯜ, ꯂꯧꯁꯤꯡ, ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯃꯪꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩ ꯊꯨꯅ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯏꯁꯥꯁꯤ ꯌꯥꯝꯅ ꯄꯣꯊꯥꯅꯤꯡꯂꯛꯄꯗꯒꯤ ꯂꯥꯜ ꯀꯤꯂꯥꯒꯤ ꯋꯥꯜ ꯃꯅꯥꯛ ꯅꯥꯄꯤ ꯃꯊꯛꯇ ꯑꯩꯅ ꯌꯥꯜꯂꯛꯄ ꯕꯦꯒ ꯃꯆꯥꯗꯨꯅ ꯃꯣꯟꯈꯥꯡꯅꯔꯒ ꯍꯤꯞꯊꯈꯤ꯫ ꯑꯩ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯖꯥꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯗꯨꯅ ꯑꯩ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯐꯖꯔ ꯑꯖꯥꯟ ꯗꯦꯜꯂꯤ ꯖꯃꯥ ꯃꯁꯖꯤꯗꯇꯒꯤ ꯂꯧꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩ ꯏꯉꯛ ꯉꯛꯈꯤ ꯑꯃꯁꯨꯡ ꯈꯟꯈꯤ, ꯑꯣ, ꯑꯩꯁꯤ ꯂꯝꯍꯥꯡꯁꯤꯗ ꯇꯨꯝꯂꯒ ꯅꯣꯡꯉꯥꯟꯕꯒ ꯈꯪꯍꯧꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯣꯏꯔꯦ꯫ ꯃꯁꯤꯗꯤ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃꯅ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯅꯤ, ꯑꯩꯁꯨ ꯔꯦꯍꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯇꯞ ꯇꯥꯅ ꯉꯥꯎꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯨꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯑꯩ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯌꯨ ꯍꯥꯏꯕꯗꯨ ꯊꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯛ ꯂꯩꯔꯕ ꯌꯨꯗꯤ ꯑꯩ ꯀꯌꯥꯔꯛ ꯊꯛꯈ꯭ꯔꯦ꯫ ꯃꯁꯤ ꯃꯌꯥꯛ ꯌꯥꯝꯅ ꯀꯜꯂꯤ, ꯂꯩꯔꯣꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯎꯕ ꯌꯨ꯫ ꯑꯩ ꯃꯁꯖꯤꯗꯇ ꯆꯪꯗꯨꯅ ꯃꯌꯥꯝ ꯅꯃꯥꯖ ꯁꯣꯟꯕꯗ ꯌꯥꯎꯔꯕ ꯃꯇꯨꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯅꯤꯖꯥꯃꯨꯗꯤꯟ ꯑꯧꯂꯤꯌꯥꯒꯤ ꯗꯔꯒꯥꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯤꯖꯥꯃꯨꯗꯤꯟ ꯑꯧꯂꯤꯌꯥꯒꯤ ꯗꯔꯒꯥ ꯆꯪꯂꯝꯂꯒꯗꯤ ꯃꯅꯤꯄꯨꯔꯗ ꯎꯕ ꯐꯪꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯝꯒꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯄꯥꯎꯖꯦꯜ ꯇꯥꯕꯗ ꯅꯟ ꯃꯨꯁꯂꯤꯝ ꯀꯌꯥ ꯃꯨꯁꯂꯤꯝ ꯑꯣꯜꯂꯛꯈꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯑꯁꯤ ꯃꯨꯁꯂꯤꯝ ꯔꯨꯂꯔꯁꯤꯡ ꯈꯛꯇꯅ ꯁꯟꯗꯣꯛꯂꯦ꯫ ꯃꯈꯣꯏꯗꯒꯤꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯍꯥꯎꯗ ꯍꯤꯡꯈꯤꯕ ꯁꯨꯐꯤꯁꯤꯡꯅ ꯁꯟꯗꯣꯛꯂꯝꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯁꯨꯐꯤ ꯑꯃ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯈ꯭ꯔꯕ, ꯃꯄꯨꯒꯤ ꯀꯔꯥꯃꯠ ꯐꯪꯈ꯭ꯔꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯀꯕꯔꯁꯇꯥꯟꯗ ꯂꯥꯛꯂꯒ ꯂꯩ ꯈꯨꯖꯣꯛ ꯑꯃ ꯆꯥꯏꯗꯨꯅ, ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯑꯃꯁꯨꯡ ꯈꯨꯔꯨꯝꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯅꯤꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯉꯣꯟꯗ ꯈꯨꯅꯦꯛ ꯇꯧꯕꯕꯨꯗꯤ ꯊꯧꯖꯥꯜ ꯌꯥꯝꯅ ꯍꯩꯕ ꯃꯄꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯅꯤꯖꯕꯅ ꯍꯦꯟꯅ ꯐꯩ ꯈꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯃꯥꯒꯤ ꯀꯕꯔꯁꯇꯥꯟꯗ ꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯛ ꯋꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯗꯨꯋꯥ ꯇꯧꯔꯝꯂꯒ ꯊꯣꯔꯛꯈꯤ꯫ ꯊꯣꯔꯛꯂꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯂꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯍꯥꯛ ꯌꯧꯔꯛꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯈꯤ꯫ ꯑꯆꯥ ꯑꯊꯛ ꯑꯃ ꯆꯥꯔꯕꯁꯨ ꯆꯪꯂꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯎꯍꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯐꯝꯗꯨꯗ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯂꯩꯈꯤ, ꯃꯗꯨ ꯆꯠꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇꯕꯗꯒꯤ ꯂꯩꯔꯒꯦ ꯍꯥꯏꯅꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯃꯃꯩꯗꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗ꯭ꯔꯕꯁꯨ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯋꯥꯈꯜꯁꯤ ꯀꯣꯝꯊꯣꯔꯛꯇꯨꯅ ꯅꯤꯖꯥꯃꯨꯗꯤꯟ ꯃꯔꯀꯖ ꯆꯪꯐꯝꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯑꯄꯥꯝꯕ ꯂꯥꯏꯔꯤꯛ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯃꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯩꯅꯩ꯫ ꯑꯩꯁꯨ ꯑꯄꯥꯝꯕ ꯂꯥꯏꯔꯤꯛ ꯈꯜꯂꯝꯃꯤ꯫ ꯃꯤꯆꯦꯜ ꯔꯤꯚꯔꯅ ꯏꯕ ꯗ ꯁ꯭ꯄ꯭ꯔꯦꯗ ꯑꯣꯐ ꯏꯁꯂꯥꯝ ꯏꯟ ꯐ꯭ꯔꯥꯟꯁ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯎꯕꯗꯒꯤ ꯑꯃꯨꯛꯇ ꯄꯥꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯔꯤꯁꯤꯞ ꯀꯛꯂꯤꯕ ꯑꯗꯨꯅ ꯍꯪꯂꯛꯈꯤ, "ꯑꯥꯔ ꯌꯨ ꯏꯟꯗꯣꯅꯦꯁꯤꯌꯟ?" "ꯅꯣ." "ꯃꯂꯦꯁꯤꯌꯟ?" "ꯅꯣ." "I am Indian. I am from Manipur, which is situated in northeast and last border state of India." ꯋꯥꯍꯩꯁꯦ ꯍꯩꯔꯝꯂꯒ ꯑꯩ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯌꯥꯝꯕꯗ ꯍꯪꯕ ꯋꯥꯍꯪꯅꯤ, ꯀꯔꯤꯁꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫
ꯑꯩ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ, ꯑꯗꯨꯒ ꯏꯟꯗꯣꯅꯦꯁꯤꯌꯟ, ꯃꯂꯦꯁꯤꯌꯟ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯇꯥꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏ꯫ ꯍꯨꯃꯥꯌꯨꯟ ꯇꯣꯡꯒꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯎꯔꯨꯝ ꯃꯈꯥ ꯂꯩꯕ ꯑꯍꯥꯡꯕ ꯅꯥꯄꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯈꯤ꯫ 1926 ꯑꯗꯨꯋꯥꯏꯗꯒꯤ ꯄꯦꯔꯤꯁꯇ ꯂꯩꯕ ꯃꯥꯔꯁꯦꯂꯤꯁꯀꯤ ꯃꯁꯖꯤꯗꯇꯒꯤ ꯏꯁꯂꯥꯝ ꯙꯔꯃ ꯁꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤ ꯍꯧꯔꯛꯈꯤ꯫ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯋꯥꯍꯩ ꯂꯩꯇꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯦꯡꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯥꯟꯁꯇꯗꯤ ꯏꯔꯥꯏ ꯖꯨꯃꯥ ꯈꯨꯗꯤꯡꯒꯤ ꯏꯃꯥꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯨꯇꯨꯕꯥ ꯄꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯆꯤꯡꯁꯤꯟꯅꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯈꯤ꯫ ꯐ꯭ꯔꯥꯟꯁꯇ ꯏꯃꯥꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯜꯖꯤꯔꯤꯌꯥ, ꯃꯣꯔꯣꯀꯣ, ꯃꯤꯗꯜ ꯏꯁ꯭ꯠ, ꯇꯨꯅꯤꯁꯤꯌꯥ, ꯇꯔꯀꯤ, ꯁꯦꯅꯦꯒꯜꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝꯅ ꯍꯩꯁꯤꯡꯂꯕ, ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ, ꯈꯪꯒꯠꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯔꯥꯟꯁꯀꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯁꯨ ꯏꯃꯥꯝꯒꯤ ꯋꯥꯔꯤ ꯇꯥꯅꯕꯒꯤꯗꯃꯛ ꯃꯁꯖꯤꯗꯀ ꯊꯪꯅꯕ ꯀꯥꯗ ꯂꯥꯛꯇꯨꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯁꯥꯎꯟꯗ ꯁꯤꯁꯇꯦꯝ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯒꯤ ꯃꯆꯥꯛ ꯊꯝꯂꯝꯃꯤ꯫ 1983ꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯇꯦꯂꯤꯚꯤꯖꯟ ꯆꯦꯅꯦꯜ ꯑꯃꯗ ꯒꯦꯠ ꯇꯨ ꯅꯣ ꯏꯁꯂꯥꯝ ꯍꯥꯏꯕ ꯊꯧꯔꯝꯁꯤ ꯃꯤꯅꯠ 35 ꯁꯟꯗꯣꯛꯄ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯗꯨ ꯆꯦꯅꯦꯜ 2ꯗ ꯑꯃꯨꯛ ꯁꯟꯗꯣꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯇꯝꯁꯨ ꯃꯤꯅꯠ 35 ꯑꯣꯏꯔꯝꯕꯗꯒꯤ 30ꯗ ꯍꯦꯟꯒꯠꯈꯤ꯫ ꯑꯗꯨꯒ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯑꯥꯔꯇꯤꯀꯜ ꯀꯌꯥꯁꯨ ꯆꯥꯡ ꯅꯥꯏꯅ ꯏꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯇ ꯅꯠꯇꯅ ꯇꯕ꯭ꯂꯤꯒ ꯖꯃꯥꯠꯀꯤ ꯊꯕꯛꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ ꯏꯁꯂꯥꯃꯤꯛ ꯑꯣꯗꯤꯑꯣ ꯑꯃꯁꯨꯡ ꯚꯤꯖꯨꯑꯦꯜ ꯀꯦꯁꯦꯠ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯃꯨꯁꯂꯤꯝ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯐꯪꯅꯈꯤ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅ ꯐ꯭ꯔꯥꯟꯁꯇ ꯅꯟ-ꯃꯨꯁꯂꯤꯝꯁꯤꯡꯅ ꯏꯁꯂꯥꯝ ꯙꯔꯃꯕꯨ ꯃꯁꯛ ꯈꯪꯂꯛꯄ ꯑꯃꯁꯨꯡ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯏꯔꯤꯕ ꯃꯤꯆꯦꯜ ꯔꯤꯚꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯏꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯨ ꯍꯦꯛ ꯎꯕꯒ ꯁꯨꯄꯔ ꯄꯥꯋꯔ ꯑꯃ ꯑꯣꯏꯔꯤꯕ ꯐ꯭ꯔꯥꯟꯁꯇ ꯊꯥꯡꯅ ꯏꯁꯂꯥꯝ ꯁꯟꯗꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯣꯟꯅꯔꯝꯂꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯏꯁꯂꯥꯝꯒꯤ ꯊꯥꯡ ꯍꯥꯏꯕꯁꯤ ꯏꯁꯂꯥꯝꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨꯅꯤ, ꯃꯗꯨ ꯊꯥꯡꯗꯒꯤ ꯍꯦꯟꯅ ꯊꯧꯏ꯫ ꯐ꯭ꯔꯥꯟꯁꯀꯤ ꯏꯃꯥꯝꯁꯤꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯁꯨ ꯇꯧꯔꯕꯗꯤ ꯐ꯭ꯔꯥꯟꯁ ꯃꯆꯥ ꯀꯌꯥꯅ ꯏꯁꯂꯥꯝ ꯙꯔꯃꯕꯨ ꯃꯁꯛ ꯈꯪꯂꯛꯄꯒꯨꯝ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯆꯧꯕ ꯖꯥꯇꯤꯁꯤꯡꯁꯨ ꯃꯁꯛ ꯈꯪꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯈꯔꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯔꯦꯍꯅꯥ, ꯑꯩꯈꯣꯏꯅꯤꯁꯨ ꯉꯥꯏꯍꯥꯛ ꯅꯩꯅꯗꯨꯅ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯁꯤ ꯏꯃꯥ ꯕꯕꯥꯅ ꯃꯦꯁꯥꯞ ꯑꯃꯗ ꯊꯥꯗꯨꯅ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯀꯧꯔꯒ ꯑꯔꯥꯕꯤꯛ ꯇꯝꯍꯟꯈꯤꯕꯗꯨ ꯁꯨꯞꯅꯒꯤ ꯀꯨꯔꯑꯥꯟ ꯄꯥꯕ ꯑꯃꯁꯨꯡ ꯅꯃꯥꯖ ꯁꯣꯟꯕ ꯉꯝꯅꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯈꯛꯅ ꯃꯨꯁꯂꯤꯝ ꯑꯣꯏꯕꯒꯤ ꯃꯄꯨꯡ ꯐꯥꯔꯕ꯭ꯔꯥ? ꯌꯨꯝꯗ ꯂꯧ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯗꯗꯤ ꯈꯪꯂꯤꯕ ꯈꯔꯗꯨꯅ ꯑꯗꯨꯝ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ, ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯃꯁꯨꯡ ꯂꯅꯥꯏꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯃꯗꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯏꯁꯂꯥꯝꯒꯤ ꯅꯣꯂꯦꯖ ꯈꯔꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯒꯦ? ꯃꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩꯔꯤꯉꯩ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯋꯥꯉꯥꯡ ꯍꯩꯕ ꯃꯨꯁꯂꯤꯝ ꯈꯔꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ, ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯃꯤꯡꯆꯠ ꯐꯪꯅꯕꯒꯤꯗꯃꯛ ꯃꯨꯁꯂꯤꯝ ꯅꯍꯥꯔꯣꯟ ꯀꯌꯥ ꯖꯤꯍꯥꯗꯀꯤ ꯃꯤꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯃꯇꯣꯃꯇ ꯁꯤꯍꯟꯖꯕ ꯂꯥꯜꯍꯧ ꯑꯃ ꯃꯥꯂꯦꯝꯁꯤꯗ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯂꯦꯝꯁꯤ ꯏꯁꯂꯥꯝꯒꯤ ꯃꯤꯡꯗ ꯖꯤꯍꯥꯗꯀꯤ ꯃꯩꯈꯨꯝ ꯎꯞꯇꯨꯅ ꯍꯤꯡꯁꯥꯅ ꯋꯥꯏ ꯆꯥꯏꯔꯦ꯫ ꯇꯥꯂꯤꯕꯥꯟ, ꯕꯣꯀꯣ ꯍꯔꯥꯝ, ꯑꯜ-ꯁꯕꯥꯕ, ISIS ꯅꯆꯤꯡꯕ ꯃꯔꯝ ꯆꯥꯗꯅ ꯂꯥꯜꯍꯧꯕ ꯒ꯭ꯔꯥꯐꯁꯤꯡ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯇꯅ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯂꯤ꯫ ꯃꯑꯣꯡꯗꯅ ꯃꯨꯁꯂꯤꯝ ꯃꯥꯜꯍꯟꯕ ꯇꯧꯔꯤꯕ ꯊꯕꯛꯅ ꯏꯁꯂꯥꯝꯒꯤ ꯋꯥꯡꯃꯗ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛ ꯑꯃꯗ ꯁꯔꯤꯌꯠꯀꯤ ꯑꯥꯏꯟ ꯆꯠꯍꯟꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯁꯔꯤꯌꯠꯂꯥ? ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯏꯁꯂꯥꯝꯒꯤ ꯑꯥꯏꯟꯁꯤ ꯅꯝꯗꯨꯅ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯔꯑꯥꯟꯗ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯦꯠ ꯃꯀꯥꯏꯒꯤ ꯑꯣꯏꯕ ꯙꯔꯃꯒꯤ ꯅꯣꯂꯦꯖ ꯈꯔ ꯂꯩꯔꯒ ꯏꯁꯂꯥꯝ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯅꯨꯡꯁꯤꯕ ꯁꯥꯕ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯖꯥꯇꯤꯁꯤꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯍꯥꯔꯣꯜ ꯀꯌꯥꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯍꯟꯕꯇ ꯅꯠꯇꯅ ꯙꯔꯃꯁꯤꯁꯨ ꯂꯥꯜꯍꯧꯕ ꯑꯃꯒꯨꯝꯅ ꯎꯍꯜꯂꯤ꯫
ꯇꯁꯦꯡꯅ ꯏꯁꯂꯥꯝꯒꯤ ꯃꯤꯡꯗ ꯑꯁꯤꯒꯨꯝꯕ ꯂꯥꯜꯍꯧꯁꯤꯡ ꯑꯁꯤ ꯏꯁꯂꯥꯝꯒꯤ ꯍꯨꯅꯤ꯫ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯇꯥꯛꯂꯤ, ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯝꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯏꯁꯂꯥꯝ ꯙꯔꯃꯅ ꯃꯤꯑꯣꯏꯕꯒꯤ ꯖꯥꯇꯤꯒꯤ ꯃꯁꯛ ꯇꯥꯛꯏ, ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯕꯥꯛ ꯑꯃꯗ ꯑꯑꯣꯟꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯅꯤꯇꯤꯗ ꯌꯥꯎꯗꯨꯅ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯋꯥꯉꯥꯡꯅ ꯍꯨꯝꯗꯨꯅ ꯄꯨꯔꯕ ꯃꯇꯝꯗꯇ ꯉꯝꯒꯅꯤ꯫ ꯃꯁꯤ ꯅꯣꯡꯃꯩ ꯃꯔꯨꯅꯗꯤ ꯌꯦꯡꯍꯩꯗꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯊꯣꯛꯄ ꯅꯠꯇꯅ ꯀꯩꯗꯧꯉꯩꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫